Ayuk anganbagi matamne. Khulakpa thanggal adu mahaki nupi tathot amadi pikliba machanupi Sanarikka punna atopa leibakta lamkoiba chatnanaba haina sem saduna leirami. Masidagi thanggalna mapi adu sechinduna magi nupida hairei. Hai, tathot, nangbu khara thuna loisilune he. Aikoina chatkadoriba mafam ase phana yamna thaplibani ne. Nongma ninigi oiba khongchat oigadoribani. Aduga icha apikpa asimasu yawbanina. Horen umang wamangda numita sinkiba thoklabadi nuwaite. Aduna ne, numita ajingaida. Atopa thangnaba khul amada yawhongnaba tawsini nangbo. Hoi. Loidore. Angang asiga loisinbado paghe yadaduna tawbani. Ado makhoi pabunggi phirolgadi yarabro. Kari piraoge. Aigidi yare. Nakhoina mana chagidum loisinaba tawrone. Asumna hainaduna ngaihaki matungdagidi thanggalna magi chauraba sagol kari adubu thauduna magi nupi anganga punna makhoi khul adubu thadokduna lam koiba lakle. Asum lakpana matamdi haukibana ahingi matam oisilakle. Adubu laibak thibadi makhoina umangi asukpa mafamdagi lanthoktringsai numit adu tasinkibana akoiba adu pumamam sinkre. Maram asidagi makhoina chatkadaba lambi adusu uraktabadagi umang adu maktada ahing adu malenbada taki. Matam asida thanggalna magi nupida khara saurap tawna amu hairei. Aina masida thoktanaba haiduna khara ngana jasi haiduna hanjin haijabani. Adubu karibu keribano khangde. Se pharabraba yengu umang maya isimaktada angang apikpa simaga ahing lekadawrebase. Ho aingonda da taisinbigano makhoi pabungsu nupi asina khara kejaninglaba male hairabadi icha asidasu ngahaktang lawthokpiraga mapung phana kereklabadi thuna loigadaba. Ichana amuk yet makhoi pabungna amuk yet tawduna leirabanina aisu phajana kebado luisinbado yadaduna tawribani. Tawrisi yengune he nangne chaire haibagisu masa asida ikaibisu phaude madugi mahutta aingonda oina onsilaga aranbaga tahanaba tawine. Hai nang chaidi phajana watlabani nang. Phare ado angangdo ningthina kolaga tumuko aine sagol gari mathak asida tonglaga sa kai lakpra haiduna yenge. Nangne angang adu phajana senauko. Asi hairamlaga thanggal adu sagol gari mathak aduda kakhatuna laikre. Aduga tathotsu machanupi Sanarikpo konduna adumak tumthakre. Aduga thanggal ahing phana yamna thengjilaklaba adudadi wamalakladuna sagol gari adugi mathak aduda adumak mahaksu tumthakre. Mathangi ayukni tathot mahakki nupabo yamna pakhatna kaujarei. Makhoi pabo tabiribro amta makhada kumthabirao. Hai kari tawragene he urau tharauraga kauribaduba tapna ingna nongale chatlase haina hodorpa yadabro. Makhoi pabo adugi nati nachanupi Sanarik ado hojik aina tumba haugalakpada leiramdre haiba. Karino ne hairisibo nate nangbo ngarangde aina angang adu ningthina kolaga tuminauna hairamba natro. Aduga karam tawna angang adubu leiramdriba. Angang ado chatpa kabak hairakpagi makhong makhut adu yamna yauraba matamni haibasi nasana khangdabro. Nate hojibu umang asida kadaidanoba aikhoina mabu thirugadawba sibo. Asumna matai manau anido yamna pakhatna mafam adwaida koichat chattuna thiba hauraklammi. Adubu Sanarik adu thibadi phangkhide. Masidagi makhoina asum yenglakpa matamda mongsong amagi machi oirapna Sanarikna ukkiba apikpa khongup adugi nakan nama taraga leiramba adu makhoina uraklammi. Masidagi tathotna khongup adubu paikhatuna kappa hauraklammi. Imagi Sanarik nahakpu kadaida leibage karino aigi ichagi khongup asida tairamlibasibu karino. Makhoi pabo tu yengbiu masibu inatabra. Kadai masidi ingaktani ne ipagi Sanarik ipadi mangledako. Asumna matai manau ani ado machanupi Sanarik ado tamthiraba sakagi makhuta takre khanduna yamna kapjarami. Aduga matam amadadi tathot asi laikai adugi mabuk mapau phaba nupi ama oirambani. Adubu mahakna machanupi Sanarik ka he kainakibadagi mahaki thamoy adusu nungumna kansinkhirami. Mahaki masa aduda kanagumba amatabu nungsiba phauba ngamlamde. Matamdi sum haukibana tathot adu machanupa ngakta mathang mari poklammi. Adubu machanupidi amata phangkhide. Masina su tathot ki thamoida machanupi Sanarikpo hena ningsingbagi maram ama oiraklammi.
Thangalgi yum asi makhoi khul adugi oinadi khwaidagi chawba amadi khwaidagi ina kaira khunba imung ama oibana hojikti tathotki imunggi thaba inkhangda mateng pangbinaba haina nupi macha amabu thiba horaklame aduga hojikti tathot mahaki macha nupa mari aduda senabadasu thabak ama oiraklame nongmogi numini tathot adu imung wairam sitnana taithoklaga chak insang thongnanaba haina hotnarame tanja simaktada mahakna hojikta wana taithoklaga sit ana thamlamba imung wairam ado machanupa mari aduna loinamak hek chakhaiduna leiramde mataw aduda tathotna yamna sauna mapuroibada hairei makhoi pabo aine nachanupa sing asiga leiminaba sungom ngamaroi hai kaidorage ne tu yengbiu asi yengbiu aina nga haktang chak ase thangake na honari ngaida hojikta taithoklambe imung wairam ase pungchai chairaga thanamni aduga makhoi babungsu nachanupa sing asina tawriba mayam ase adum tawgono haina ngahakta su yengsinbiba yai haibanida adusu tawde nakhoi na bana chana aingona tawriba se yum masigi minai du mangaire hai tathwa angang haibasidi si mangai dana kaino makhoi gi matam chahi matang asina tawribani hayeng kona chawraga masana adum phajakraba dubu karigino nangna maduda thawengki sawri dubo aine ayu angan basida nupi isau iranga do taningde ko isau iranga se aisu tawningdi aduna isau tawdanaba makhoi babungna sinbiyo haijabani karino ne aina singadori sibo ha karino ba nangna ingoda tawhaningli basibu karino ho yum masigi thabak sunanaba nupi macha amata thibiyo haibani makhoi babungna haju phawba thibirakpro angang aduma leirabadi aisu thabak ase kharada oirabasu komgani haibanida makhoi anina adumna kanna ngangnari masakhangdabe leisabi macha amma laktuna thangalda hairei pabo karigumba amta hangjage ba ibema nahakpu kari hangge haibano nangdi nasakna marol ama phajariba laigi machabu maladana natene ichabu kadaidagino aikhoigi lebag asigi midi mande lebag asigi miyoy ama oiba taragadi aihaksu soidana nangbu khanglomgadabani ipasu khullasigi khulakpani dana hoi babu nachabudi thangnaba khul macha asidagine aduga nacha aihakna mafam asida lakjariba sibusu pabungi yum asida imungi thaba inkhang sunanaba nupi macha amakak thiri haina tajai aduda thabak ado nacha aihak oina sujage haiduna tawjabani yababudi yai haibabu ibema nangini haidana ahal laman gadi kana amata leitrabara nasakna taw aduk changkhon binangna khullana thabak suba lakliba sibu nangi ahal laman adunaga suru jo haina thadoraklibra ni bema nachadi ye babo aihakse ima ipasu masak khanghaude abokna chawnanaba yopirakpani aduga abo adusu hojikti laikhije aduna nachana hingnanabagi damakta thabak thiba lakjabani adudi onthoknasu naraibak thiba haibadu oireni koi chade farese ngasidagidi ne nahakse aikhoigi yum asida aikhoigi yumgi miyoy ama oiragadabani ko nahakna ne tawgadaba haibabu nama asigi imungi thabak khara mateng pangba madu khaktani ataidi karisu tawningai leite aduga ne nangsu yum asida yamna nungaina nayummakni khalaga legadabani ko ihe ipadi ikawbu kawthokluredana ichagi mingdi kari kawbuge pabo aigi mingdi ningthibi kawe masidagi thangalna wahai khara amo haiduna makhatagi tawraklame adubu tathotna marak thatuna hairei bema nangne thabak suba laklibani haibanina thaba se tawruru laodana adumaduda leplaga wari sanaraga leirage haibro aina chakse ngasidi aina adum thongbiraagi aduga horendagidi ne nangna thonggadabani aduga ne nangne imung manung chairiba mayam ase thunamak loisila uko hoi mai bema ase haiduna ningthibisu mahaki thabak adu thunamak tawjarami asumna numit adudagi hauna kana leijadraba ningthibi ado thangalna changjapam pibiduna makhoigida leiba hauраklami aduga thangalna di ningthibi ase mahaki machadauna yamna luna tawjarami adubu tathonari mahakpu adumna khakhanba ngamlamde mahaki haibabu matam leiba khibikta ningthibibu ngangbiba chaibiba aduga ka henba thabak mayam ama suhanba haiba asini aduga ningthibina hek lakhibadagi tathotso maharani amagum leikhre imungi thaba inkhangso amata yaukhidre nongmagi namini tathot
Nong phawba nganjingayda nganta hawgatlami aduga tumduna lairiba ningthibigi kaada changsinduna yamna sauna hairei. Hoi ibema Maharani, hawjik phawba kari tawbiribage? Nanai aihak thabak mayam ase loinamak loisinjarao haibro. Ibemadi Maharani nina phamung asida adumak potharaga laibiro. Ningthibisu tumlambadagi khangboi lakpoi hawgatuna hairei. Haima, ima ibema nongan khrabro. Aidi ngasidi mikap amata thokja hawdre. Sawbinu ima ibema aihak thabakse loinamak tawjarage. Ibema nangne aibu yamna phataba tahalakanu. Nasana ne nongmata nathawado matam chana phat tawthoklabadi ainasu karisu ngangaroi. Adubu nangna thabak ase matam chana tawdrabanina aina ngang-ngang tawraga leiri. Adunadi aise laikai miyam asina yamna phattana uramladaba potni. Mase nangna loinamak thokhaliba ngaktani ko. Nang hairisini ibema. Chalo thabakto yam thuna tawruchu chalo. Hoi ma ibema. Asi haiduna ningthibi taha thoraktuna imung wairam adu tasinaba honari. Adubu mahakna mangolomda wairam tasinaba thorakpa matamdadi nonganriba oibana pumamamduna leiramni. Matawaduda ningthibina matomda tapna sonjare. Haima, kaino tawramlibasiba? Ima ibemagi matawasida aidi nongalaga nungshanaga set kaithoklavoi ningore. Adugadi nongangadabusu pana yamna wali malene. Aisibu ima ibemana mahaki yumasida leheningdaduna asumna tawgi yauna tawriba jala. Adubu mahaki machindagidi aibu chatkro haiba simadi haidri. Aduga ainasu mafam ase thadokduna chakhrabadi kadaida amuk leiruni. Aduna ai warabasu wana matam kharadi khangtuna damak leiragi. Kanana khangbano nongmadi aihaksu yaifaba matam amadi soidana lakani. Aduga phabung asidi aihakpu yamna luna tawbi. Aduga inaw nupa Maria asinasu aibu makhoigi pokminaba macedawna luna tawsai. Adubu ima ibemanadi aihakpu ngasi phawba phana amata ubiba ngamdaba mali. Asumna wakal khanduna mahak thangalgi chawraba yumjawado wai tasinba loisilaklammi. Aduga waisu taithoklammi. Masidagi ngaihak leibadagidi thangal hoisu mahi loina hawganaragli. Aduga makhoidi ngasi ningthibina mamlingaida matomta hawgatlaga tawramliba thabak mayam asi uraga thangalna amu ngakna hairei. Bema ningthibiya karino ne ichadi ngasidi othokna ngana hawgatlamedana. Karino ne nangbo nongalaga hawgatuna tawba yaba thabaksing asibu karigi amama theng aduda natomda hawgatlaga tawribano. Ipana hairibasiniko hayeng kadi adumna tawlakan nangna ne tawge hairabasu nongan thoklaga tawko. Ningthibi pako mamta pide adubu tathona oina yamna sauna hairei. Ho karino imungi thaba inkhang haiba ase yumgi yumburemba oiriba makhoi pabungna hawgatringaida loinamak tawba loithokadaba. Maduna tana aya horakpada sumchit wo nura phadi wo mayokna duna hawgatpirakpabu kari mangol oigadawrige. Hai aina haibadi madu haiba nateni he. Hoi nangna haibadusu chumme. Adubu madu oiba taragasu tanja menja haiba malaiko. Adubu nangna angang asida tawholiba sida yim nate masibu haunaribro. Ahing nongyai bo haudoklaga angang asi thabak adumna tawhanba haunabra haibanida. Ho ahing nongyai dagi hawgathangera ahing chupa ama tumhaloigera mado aigi kusi aigi ikhutale. Mahakse madu punamak adu ngamgani haiduna imung asigi thabak sunanaba lakliba natro. Aduga inai haibasidine mapugi yathang ngakpa aduna makhoigi mathawni. Aduna mapu aikhoina haiba khuding makhoisu loinamak ingadabani. Karigumba hek indrabadi mahakpu mangak sampaiduna inthokibagi hak ado aingonda lei. Tathwa nangsibu karamba nupino ne ibema. Mamangi matamdadi nangse phana yamna pukjelga su chawkhibagum tawbani. Adubu nangna lisalaklaga karino matawrakleni phattabi hinchabibu mansalaiko nang. Masidagi thangalgi machanupa ahal aduna so mapagi mateng pangsenduna amuk hairei. Awoibagine pabo aikhoi imase hinchabi manbanate mahakse hinchabi mana aikhoibu iche ningthibiga sanaminabasu yade mahaka loinabasu yade haina adum thingi. Adubu pabo akhoidi iche ningthibiga yam loina ninge mahakti mabuk mapawsu yam phai aduga aikhoibusu yamna luna tawbiye mana.
ꯑꯦ ꯅꯃꯥꯅꯗꯤ ꯀꯔꯤꯒꯤ ꯏꯆꯥꯁꯤꯡꯕꯨ ꯅꯆꯦꯒ ꯁꯥꯟꯅꯕꯗ ꯊꯤꯡꯂꯤꯕ? ꯏꯄꯥꯅ ꯍꯥꯏꯔꯤꯁꯤꯅꯤ, ꯅꯃꯥꯅ ꯊꯤꯡꯒꯦꯔꯥ ꯊꯤꯡꯉꯣꯏꯔꯥ ꯅꯆꯦꯒ ꯑꯗꯨꯝ ꯁꯥꯟꯅꯃꯤꯟꯅꯧ. ꯅꯃꯥ ꯑꯁꯤꯗꯤ ꯑꯉꯥꯎꯕꯤꯅꯤ. ꯃꯍꯥꯛꯅ ꯍꯥꯏꯕ ꯋꯥ ꯑꯃꯠꯇ ꯂꯧꯕ ꯌꯥꯗꯦꯀꯣ. ꯀꯔꯤꯅꯣ ꯃꯈꯣꯏ ꯄꯥꯕꯨꯡ? ꯀꯔꯤꯒꯤꯅꯣ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯅꯆꯥꯁꯤꯡ ꯑꯗꯨꯗ ꯑꯗꯨꯝꯅ ꯏꯟꯁꯤꯟꯕꯤꯔꯤꯕꯗꯨꯕꯣ? ꯅꯠꯇꯦ, ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯁꯤꯒ ꯑꯩꯒꯤ ꯏꯆꯥ ꯑꯁꯤꯒ ꯂꯣꯏꯅꯍꯜꯂꯒ ꯈꯨꯜ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯑꯩꯒꯤ ꯏꯖꯠꯄꯨ ꯌꯣꯟꯕꯤꯒꯦꯅ ꯈꯜꯂꯤꯕꯔꯣ? ꯑꯗꯨꯒ ꯑꯩꯒꯤ ꯏꯖꯠꯄꯨꯗꯤ ꯂꯥꯏꯔꯤ, ꯃꯈꯣꯏ ꯄꯥꯕꯨꯡꯒꯤ ꯃꯥꯏ ꯑꯗꯨꯕꯨ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯊꯥꯡꯇꯣꯛꯇꯨꯅ ꯆꯠꯄꯕꯨ ꯉꯝꯕꯤꯒꯗꯧꯔꯤꯕꯔꯣ? ꯀꯔꯤꯒꯤ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯣ? ꯉꯝꯒꯅꯤꯅ. ꯅꯪꯅꯦꯀꯣ, ꯅꯪ ꯍꯥꯏꯕꯤꯔꯤꯕꯁꯤꯅꯤ. ꯅꯪꯀꯣ ꯌꯥꯝꯅ ꯍꯦꯟꯃꯜꯂꯕꯅꯤ ꯅꯪ. ꯑꯗꯨꯕꯨ ꯇꯥꯊꯣꯠ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯉꯥꯡꯕ ꯃꯌꯥꯝ ꯑꯗꯨ ꯀꯔꯤꯃꯠꯇ ꯇꯥꯗꯦ. ꯃꯍꯥꯛꯀꯤ ꯊꯣꯛꯄ ꯑꯗꯨꯃꯛ ꯉꯥꯡꯗꯨꯅ ꯂꯩꯔꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ. ꯅꯣꯡꯃ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯃꯗ ꯇꯥꯊꯣꯠꯅ ꯅꯤꯡꯊꯤꯕꯤꯗ ꯍꯥꯏꯔꯛꯏ. ꯍꯥꯏ ꯅꯤꯡꯊꯤꯕꯤ, ꯍꯌꯦꯡꯗꯤꯅꯦ ꯈꯨꯜꯒꯤ ꯑꯍꯜ ꯂꯃꯟ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤꯁꯤꯗ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤꯗꯃꯛ ꯋꯥ ꯇꯥꯟꯅꯕ ꯂꯥꯛꯀꯗꯧꯔꯤ. ꯑꯗꯨꯅꯅꯦ ꯅꯪꯅ ꯉꯁꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯀꯥ ꯃꯌꯥꯝ ꯑꯁꯤ ꯂꯣꯏꯅꯃꯛ ꯁꯤꯠ ꯅꯥꯟꯅ ꯁꯦꯡꯗꯣꯛꯀꯗꯕꯅꯤ. ꯑꯗꯨꯒ ꯀꯥꯁꯤꯡꯒꯤ ꯊꯣꯡ ꯊꯣꯡꯅꯥꯎ ꯑꯁꯤꯁꯨ ꯂꯣꯏꯅ ꯇꯛꯊꯣꯛ ꯂꯥꯟꯊꯣꯛ. ꯑꯗꯨꯒꯅꯦ ꯋꯥꯏꯔꯝꯁꯨ ꯀꯥ ꯈꯨꯗꯤꯡꯒꯤ ꯂꯣꯏꯅꯃꯛ ꯁꯤꯟꯕ ꯊꯨꯡꯅ ꯇꯩꯊꯣꯔꯛꯎ. ꯑꯗꯨꯒꯅꯦ ꯎꯔꯕ꯭ꯔꯥ? ꯑꯥꯗ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯁꯤꯗ ꯑꯩꯅ ꯊꯝꯂꯤꯕ ꯐꯤꯔꯣꯜ ꯃꯌꯥꯝ ꯑꯁꯤꯁꯨ ꯂꯣꯏꯅꯃꯛ ꯁꯨꯗꯣꯛꯂꯛꯀꯗꯕꯅꯤꯀꯣ. ꯍꯣꯏ ꯏꯃꯥ ꯏꯕꯦꯝꯃ. ꯑꯗꯣ ꯏꯃꯥ ꯏꯕꯦꯝꯃ, ꯌꯨꯝꯒꯤ ꯀꯥ ꯃꯌꯥꯝ ꯑꯁꯤꯗꯤ ꯑꯩꯅ ꯉꯔꯥꯡꯇꯁꯨ ꯋꯥꯏꯔꯝ ꯂꯣꯏꯅꯃꯛ ꯇꯩꯊꯣꯛꯂꯕꯗ ꯉꯥꯏꯔꯤꯕꯅꯤ. ꯑꯗꯨꯅ ꯋꯥꯏꯔꯝ ꯑꯗꯨꯗꯤ ꯇꯩꯊꯣꯛꯇ꯭ꯔꯕꯁꯨ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ. ꯍꯦ, ꯅꯪꯅ ꯀꯔꯤ ꯈꯪꯗꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯥꯛꯁꯤꯜꯂꯛꯂꯤꯕꯅꯣ? ꯑꯩꯅ ꯇꯧ ꯍꯥꯏꯔꯗꯤ ꯀꯣꯍꯦ ꯇꯧꯗꯅ. ꯋꯥꯏꯔꯝꯗꯣ ꯉꯔꯥꯡ ꯇꯩꯔꯝꯒꯦꯔꯥ ꯍꯧꯖꯤꯛ ꯈꯛꯇ ꯇꯩꯕ ꯑꯣꯏꯒꯦꯔꯥ, ꯑꯩꯅ ꯇꯩꯌꯣ ꯍꯥꯏꯔꯕꯗꯤ ꯑꯃꯨꯛ ꯍꯜꯂꯒ ꯇꯩꯒꯗꯕ, ꯈꯪꯉꯕ꯭ꯔꯥ? ꯀꯔꯤ ꯊꯣꯛꯑꯦꯅ ꯇꯧꯖ ꯁꯥꯔꯤꯅꯣ ꯈꯪꯗꯦꯅꯦ. ꯇꯥꯊꯣꯠꯀꯤ ꯋꯥꯍꯩ ꯈꯣꯟꯗꯥ ꯑꯁꯤ ꯇꯥꯕꯗ ꯅꯤꯡꯊꯤꯕꯤ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯈꯤꯗ꯭ꯔꯦ. ꯊꯕꯛ ꯃꯌꯥꯝ ꯑꯗꯨ ꯊꯨꯅꯃꯛ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯖꯩ. ꯑꯁꯨꯝꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯔꯕꯒꯤ ꯃꯇꯨꯡꯗ ꯀꯥ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅꯃꯛ ꯁꯤꯠꯇꯣꯛ ꯅꯥꯟꯊꯣꯛꯄꯗꯨ ꯂꯣꯏꯁꯤꯜꯂꯝꯃꯤ. ꯑꯗꯨꯒ ꯆꯤꯡꯃꯨꯛ ꯋꯥꯡꯅ ꯄꯩꯔꯤꯕ ꯇꯥꯊꯣꯠ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯃꯔꯤꯒꯤ ꯃꯐꯤ ꯃꯔꯣꯟ ꯃꯌꯥꯝ ꯑꯗꯨ ꯁꯨꯔꯨꯅꯕ ꯍꯥꯏꯅ ꯄꯨꯈ꯭ꯔꯤ ꯑꯗꯣꯝꯗ ꯀꯨꯝꯊꯔꯛꯂꯝꯃꯤ. ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯇꯥꯊꯣꯠꯀꯤ ꯃꯆꯥꯅꯨꯄꯥ ꯃꯔꯤ ꯑꯗꯨ ꯂꯝꯄꯥꯛꯇꯒꯤ ꯁꯥꯟꯅꯔꯨꯔꯒ ꯍꯟꯖꯤꯜꯂꯛꯇꯨꯅ इमुंगी का मयाम अदुदा कोइचेन चेंदुना सानबा हौरक्लम्मी अदुमना तौबा अदुदा निंगथीबिना हौजिकता सिट आना लोइसिलंबा का मयाम अदु पुमचाइ चाइथोख्रे असोमदना निंगथीबिदो मदु पुनमक अदु खंगजबना चेदे अदुना फिरोल मयाम अदु ngamnanaba haina loinamak sudoklammi ngaihakki matungdadi फिरोल सिंग अदुसु सुदोकपा लोइरदुना mahak imungda changlaklammi aduga hौजिकति mahak masa adu wamankhibana taptarabani adubu mahakna imungda changlakpa matamdadi oiramliba phibam adu ubada mahak pungakngakre aduga tapna hairei kaina tawramisibo nate ibo hojikta sitnana loisilabkigum tawbadaine angang mariduna soidana halamani aduna chairamba mayamase makoina soidana tawrambo oiramganiba asi khanduna angang mari adubu mahakna magi manakta kaushilami aduga tapna hairei bungo nakhoi mari magyeng iche wa haige hayengse aikhoigi sida khulgi ahalaman mayam ama lakani hai aduna ichena ka mayam ase loinamak yamna wana loiselamlibani aduga dina khoina loinamak chakhaiduna leiramni aduna ne iche hanadagi amukna honona ka mayam ase loisinba tare aduga iche se ngasidi thabak mayam ama tawrubagisu yamna wari aduna ne nakhoi ngasidi ka mayam ase chaithora anuko hoi che अखोइदी खंगौद्रे साउनु कोइचे अदोइचे अखोइसु का मयाम से लोइसिनबदा इचेगी मतेंग पांगके यादे यादे नखोइदीने तुमिना दुम फमलगा मची मदा सानरगा लैयो इचेनने थबक मयाम सिबुदी ngamnanaba dum लोइसिलागे अदुबु अंगांग मरी अदुना यादबदगी मखोइसु निंगथिबिगी मतेंग पांगसिलगलमी अदुबु तथोनदी मचानुपा मरीबु निंगथिबिना फादुना थबक सोहल्ले हाइना खंदुना निंगथिबुबु यामना थीना ngangbirami aduga kopakna phawba ningthibi mamaida thabirami adubu ningthibi wahai amadasu haide maral pumba masana masada taisinduna mahak pungakpiyu matungdadi amuk hana tawjarroi haiba wahai asi matang hairami asumna nongma nongmagi tathotna ningthibi bu otpa naiba asi asum helaklami matamdi sumsum haukibana ningthibi su tathot hoida laiba asi chahi ahumrom phajilakle nongma makhoigi kholaduda सिनबा थोंना था अहुमगी ओइबा नुपीसिंगबो फिसालोन सा तौबगी माही लेमना तंबिगदौरी हाइना लाउथोकलम्मी
ꯃꯁꯤꯗ ꯌꯥꯎꯅꯤꯡꯕ ꯅꯨꯄꯤꯁꯤꯡꯅ ꯑꯗꯨꯃꯛ ꯂꯦꯝꯅ ꯌꯥꯎꯕ ꯌꯥꯒꯅꯤ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯤꯕꯤꯁꯨ ꯐꯤꯁꯥ ꯂꯣꯟꯁꯥꯒꯤ ꯑꯣꯏꯕ ꯃꯍꯩ ꯑꯗꯨ ꯌꯥꯝꯅ ꯇꯝꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯍꯥꯛ ꯇꯥꯊꯣꯠꯇ ꯋꯥꯐꯝ ꯑꯁꯤ ꯑꯃꯨꯛꯇꯪꯗꯤ ꯍꯥꯏꯔꯒ ꯌꯦꯡꯒꯦ ꯍꯥꯏꯅ ꯅꯤꯡꯂꯗꯨꯅ ꯇꯥꯊꯣꯠꯀꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯏꯃꯥ ꯏꯕꯦꯝꯃ, ꯅꯆꯥ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯥꯏꯖꯒꯦꯕ꯫ ꯀꯔꯤꯅꯣ? ꯁꯠ-ꯁꯠ ꯍꯥꯏꯔꯛꯑꯣ꯫ ꯑꯩꯉꯣꯟꯗꯅꯦ ꯃꯇꯝ ꯌꯥꯝꯅ ꯃꯥꯡꯍꯜꯂꯛꯀꯅꯨ꯫ ꯏꯃꯥ ꯏꯕꯦꯝꯃ, ꯍꯟꯗꯛ ꯅꯨꯄꯤ ꯃꯆꯥꯁꯤꯡꯕꯨ ꯐꯤꯁꯥ ꯂꯣꯟꯁꯥꯒꯤ ꯑꯣꯏꯕ ꯃꯍꯩ ꯂꯦꯝꯅ ꯇꯝꯕꯤꯒꯅꯤ ꯍꯥꯏꯔꯤꯕꯁꯦ ꯅꯆꯥ ꯑꯩꯁꯨ ꯌꯥꯝ ꯌꯥꯎꯖꯅꯤꯡꯉꯤ꯫ ꯑꯗꯨꯅ ꯑꯩꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡ ꯑꯁꯦ ꯇꯧꯕ ꯂꯣꯏꯁꯤꯜꯂꯝꯂꯒ ꯃꯍꯩꯗꯣ ꯇꯝꯕ ꯌꯥꯎꯖꯔꯨꯒꯦ꯫ ꯀꯔꯤ? ꯀꯗꯥꯏꯗꯒꯤꯕꯨ ꯂꯥꯝꯁꯤꯟꯗꯨꯅ ꯈꯜꯂꯛꯂꯤꯕ ꯋꯥꯈꯜꯅꯣ ꯈꯪꯗꯦꯅꯦ꯫ ꯍꯩ, ꯌꯥꯔꯣꯏ꯫ ꯏꯃꯨꯡ ꯑꯁꯤꯗ ꯊꯕꯛ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯩꯕꯒꯦ ꯍꯥꯏꯕ ꯑꯗꯣ ꯅꯪ ꯅꯁꯥꯅ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯃꯍꯩ ꯇꯝꯕ ꯌꯥꯎꯔꯨꯒꯦ ꯀꯥꯏꯅ꯫ ꯍꯩ, ꯅꯪꯅ ꯅꯍꯩ ꯑꯗꯨ ꯇꯝꯅꯤꯡꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗꯒꯤ ꯆꯠꯄꯤꯈ꯭ꯔꯣ ꯏꯕꯦꯝꯃ꯫ ꯑꯗꯨꯒꯅꯦ ꯀꯗꯥꯏꯗꯅꯣꯃ ꯂꯩꯔꯒ ꯇꯝꯖꯔꯨꯔꯣ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯌꯨꯝ ꯑꯁꯤꯗ ꯅꯍꯥꯛꯄꯨ ꯆꯪꯖꯐꯝ ꯄꯤꯕꯤꯌꯨ ꯍꯥꯏꯔꯗꯤ ꯅꯪ ꯃꯍꯩ ꯑꯗꯣ ꯇꯝꯕ ꯆꯠꯄ ꯌꯥꯔꯣꯏ꯫ ꯅꯤꯡꯊꯤꯕꯤꯁꯨ ꯇꯥꯊꯣꯠꯀꯤ ꯑꯀꯟꯕ ꯋꯥꯍꯩ ꯑꯗꯨꯗ ꯋꯥ ꯑꯇꯩ ꯑꯃꯃꯨꯛ ꯃꯈꯥ ꯇꯥꯔꯝꯗ꯭ꯔꯦ꯫ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯁꯣꯛꯅ ꯀꯞꯆꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤꯕꯨ ꯑꯁꯨꯝꯅ ꯀꯌꯥꯝ ꯀꯨꯏꯅ ꯋꯥꯅ ꯈꯥꯡꯈꯤꯒꯗꯧꯔꯤꯕꯅꯣ? ꯑꯩꯅ ꯀꯔꯤ ꯄꯥꯞ ꯂꯥꯟꯖꯔꯨꯕꯒꯤ ꯃꯍꯩꯅꯣ ꯉꯁꯤ ꯑꯩꯅ ꯑꯋꯥꯕꯗ ꯃꯥꯌꯣꯛꯅꯔꯤꯕꯁꯤꯕꯨ? ꯑꯗꯨꯒ ꯑꯩꯅꯗꯤ ꯏꯃꯥ ꯏꯕꯦꯝꯃꯒꯤ ꯊꯃꯣꯏꯅ ꯄꯦꯟꯕꯤꯅꯕ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯑꯩꯅ ꯂꯣꯏꯅꯃꯛ ꯏꯟꯗꯨꯅꯇ ꯂꯥꯛꯂꯤ꯫ ꯑꯩꯅ ꯂꯣꯏꯅꯃꯛ ꯄꯥꯡꯊꯣꯛꯂꯤꯕꯅꯤ꯫ ꯃꯁꯤꯗꯁꯨ ꯏꯃꯥ ꯏꯕꯦꯝꯃꯅ ꯑꯩꯉꯣꯟꯗ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯠꯇ ꯎꯠꯄꯤꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯑꯩꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯁꯨ ꯐꯥꯎꯗ꯭ꯔꯕ ꯖꯥꯠꯂ? ꯑꯩꯁꯤꯕꯨ ꯃꯥꯒꯤ ꯃꯐꯝꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯏꯈ꯭ꯔꯕꯒꯦ? ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨꯃ ꯅꯤꯡꯊꯤꯕꯤ ꯇꯨꯝꯊꯕ ꯌꯥꯗꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯤꯡꯊꯤꯕꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯃꯍꯥꯛꯅ ꯁꯨꯈꯤꯕ ꯐꯤꯔꯣꯜ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯊꯨꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯇꯥꯊꯣꯠꯁꯨ ꯀꯩꯊꯦꯜꯗ ꯀꯥꯒꯗꯕꯒꯤ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯎꯄꯨꯗꯒꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯑꯇꯥꯡꯕ ꯁꯅꯥ ꯑꯗꯨꯕꯨ ꯁꯤꯅꯅꯕ ꯍꯥꯏꯅ ꯂꯧꯊꯣꯔꯛꯄ ꯑꯗꯨꯗ ꯁꯅꯥ ꯑꯗꯨ ꯅꯥꯀꯟ ꯅꯥꯝꯃꯗꯤ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯃꯇꯧ ꯑꯗꯨꯗ ꯇꯥꯊꯣꯠꯇꯨ ꯌꯥꯝꯅ ꯁꯥꯎꯅ ꯅꯤꯡꯊꯤꯕꯤꯕꯨ ꯀꯧꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯥꯏ, ꯅꯤꯡꯊꯤꯕꯤ ꯍꯥꯏꯕ ꯃꯤꯅꯥꯏ ꯅꯨꯄꯤ, ꯍꯨꯏꯅꯥꯎ ꯆꯥꯎꯅꯅꯕ ꯌꯣꯛꯂꯒ ꯃꯄꯨꯒꯤ ꯂꯩꯇꯣꯟ ꯂꯦꯞꯄꯤ, ꯅꯪ ꯂꯥꯎꯁꯤꯗ꯫ ꯏꯃꯥ ꯏꯕꯦꯝꯃ, ꯀꯔꯤ ꯍꯥꯏꯕꯤꯒꯗꯕꯅꯣ ꯅꯆꯥ ꯀꯧꯕꯤꯕꯕꯣ? ꯀꯔꯤ ꯍꯥꯏꯕꯤꯒꯗꯕꯅꯣ ꯀꯥꯏꯅ? ꯍꯦ ꯍꯨꯔꯥꯟꯕꯤ, ꯑꯩꯒꯤ ꯁꯅꯥ ꯅꯥꯝꯃ ꯑꯗꯣ ꯌꯥꯝꯅ ꯊꯨꯅ ꯄ꯭ꯔꯞ ꯄꯨꯊꯣꯔꯛꯑꯣ꯫ ꯏꯃꯥ ꯏꯕꯦꯝꯃ, ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯣ? ꯀꯔꯝꯕ ꯁꯅꯥ ꯅꯥꯝꯃꯅꯣ? ꯑꯩꯍꯥꯛꯇꯤ ꯀꯔꯤꯁꯨ ꯈꯪꯖꯗꯦ꯫ ꯍꯦ, ꯍꯨꯔꯥꯟꯕ ꯃꯤꯅ ꯍꯨꯔꯥꯜꯂꯦ ꯍꯥꯏꯕ ꯑꯁꯦ ꯀꯩꯗꯧꯅꯨꯡꯗ ꯍꯥꯏꯔꯛꯀꯗꯕ ꯅꯠꯇꯦ꯫ ꯀꯗꯥꯏꯅꯣ ꯑꯩꯒꯤ ꯁꯅꯥ ꯅꯥꯝꯃ ꯑꯗꯨ ꯄꯨꯊꯣꯔꯛꯑꯣ꯫ ꯅꯊꯤꯕꯣꯡ ꯄꯤꯖ ꯄꯤꯊꯛ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯤꯕ ꯑꯩꯈꯣꯏꯗꯒꯤꯅ ꯅꯪꯅ ꯑꯗꯨꯝꯅ ꯍꯨꯔꯥꯟꯅꯕꯒ ꯍꯣꯠꯅꯕ ꯁꯥꯔꯗꯅ? ꯍꯩ, ꯂꯝꯖꯥ ꯁꯔꯥ, ꯅꯃꯥ ꯅꯄꯥꯁꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯅꯤꯅ ꯅꯪꯅꯕꯨ ꯀꯌꯥꯝ ꯖꯨꯒꯣꯠ ꯋꯥꯏꯔꯝ ꯆꯥꯒꯅꯤ ꯍꯥꯏꯕꯒꯦ? ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯅꯪ ꯈꯨꯜ ꯂꯩꯀꯥꯏ ꯇꯥꯛꯂꯒ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯗ꯭ꯔꯤꯉꯩꯗ ꯑꯩꯒꯤ ꯁꯅꯥ ꯑꯗꯣ ꯄ꯭ꯔꯞ ꯄꯨꯊꯣꯔꯛꯑꯣ꯫ ꯏꯃꯥ ꯏꯕꯦꯝꯃ, ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯑꯁꯦꯡꯕꯅꯤ꯫ ꯑꯩ ꯏꯃꯥ ꯏꯕꯦꯝꯃꯒꯤ ꯁꯅꯥꯗꯨ ꯂꯧꯗꯤ꯫ ꯁꯅꯥ ꯂꯧꯕꯗꯤ ꯂꯥꯏꯔꯗꯅ ꯏꯃꯥ ꯏꯕꯦꯝꯃꯒꯤ ꯄꯣꯠꯆꯩ ꯐꯥꯎꯕ ꯅꯆꯥ ꯅꯣꯡꯃꯗ ꯁꯣꯛꯆꯔꯨꯗꯤ꯫ ꯏꯃꯥ ꯏꯕꯦꯝꯃ, ꯑꯩꯕꯨ ꯑꯃꯨꯛꯇ ꯊꯥꯖꯕꯤꯌꯨ꯫ ꯃꯁꯤꯗꯒꯤ ꯇꯥꯊꯣꯠꯇꯤ ꯌꯥꯝꯅ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯗꯨꯅ ꯅꯤꯡꯊꯤꯕꯤꯒꯤ ꯃꯃꯥꯏ ꯃꯃꯤꯠꯇ ꯈꯨꯄꯥꯛꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯥꯖꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯈꯪꯕ꯭ꯔꯥ ꯅꯪ, ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ? ꯍꯦ, ꯍꯨꯔꯥꯟꯕꯤ, ꯅꯪ ꯈꯪꯒꯅꯤ ꯉꯁꯤꯗꯤ꯫ ꯍꯩ, ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯅꯈꯣꯏ ꯃꯔꯤꯃꯛ ꯁꯤꯗ ꯂꯥꯎ꯫ ꯏꯃꯥ, ꯀꯩ ꯍꯥꯏꯒꯦ? ꯍꯩ, ꯌꯦꯡꯉꯨ, ꯏꯃꯥꯅ ꯄꯥꯏꯔꯤꯕ ꯁꯅꯥ ꯑꯁꯤꯒꯤ ꯅꯥꯝꯃ ꯑꯗꯨ ꯊꯤꯕ ꯈꯪꯗ꯭ꯔꯦ꯫ ꯃꯁꯤꯒꯤ ꯍꯨꯔꯥꯟꯕꯤ ꯑꯁꯤꯅ ꯍꯨꯔꯥꯜꯂꯒ ꯀꯗꯥꯏꯗꯕꯨ ꯂꯣꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦ꯫ ꯑꯗꯨꯅꯅꯦ, ꯅꯈꯣꯏ ꯃꯔꯤꯅ ꯍꯧꯖꯤꯛꯃꯛ ꯏꯃꯥꯒꯤ ꯁꯅꯥ ꯅꯥꯝꯃ ꯑꯁꯤ ꯐꯪꯅꯅꯕ ꯏꯃꯨꯡ ꯑꯁꯤꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯐꯥꯛꯇꯨꯅ ꯀꯣꯏꯊꯤ ꯊꯤꯔꯛꯎ꯫ ꯉꯁꯤꯗꯤ ꯃꯤ ꯑꯃ ꯊꯤꯛ ꯇꯧꯒꯦ꯫ ꯏꯃꯥ ꯁꯅꯥꯗꯣ ꯀꯗꯥꯏꯗꯒꯤ ꯐꯪꯂꯛꯀꯦ ꯍꯥꯏꯕꯗꯨ ꯌꯦꯡꯒꯦ꯫ ꯍꯦ, ꯍꯨꯔꯥꯟꯕꯤ, ꯅꯪꯗꯤ ꯑꯗꯨꯒꯤ ꯀꯥꯆꯤꯟ ꯑꯗꯨꯗ ꯅꯃꯥꯏ ꯑꯗꯨ ꯑꯣꯟꯁꯤꯜꯂꯒ ꯂꯩꯌꯨ꯫ ꯍꯣꯔꯦꯟ ꯑꯩꯅ ꯑꯣꯟꯊꯣꯔꯛꯑꯣ ꯍꯥꯏꯅ ꯍꯦꯛ ꯍꯥꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯅꯪꯅꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯒꯗꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯇꯥꯊꯣꯠꯀꯤ ꯃꯆꯥꯅꯨꯄꯥ ꯃꯔꯤ ꯑꯗꯨꯁꯨ ꯁꯅꯥ ꯑꯗꯨꯕꯨ ꯊꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯤꯕꯤꯅ ꯁꯤꯠ ꯅꯥꯟꯅ ꯂꯣꯏꯁꯤꯟꯖꯔꯝꯕ ꯀꯥ ꯑꯗꯨ ꯃꯈꯣꯏ ꯃꯌꯥꯝꯅ
Mathak makha phauba hek onthoklammi. Ningthibidi mahakna sukdau tawkhidaba thabak amabu maral mangonda sirakpa aduda mahak khangba ngamdana phaglang aduda onsinduna kaplaga leijarami. Ngaihaki matungdagidi tathotki machanupa atonba aduna tathotki firol mayam ama yauba upu achauba adugi kachin amada mahaki mangkraba sanana ka nama adu taaduna leiramle. Masidagi angang aduna sana adubu khunduna mamada pirammi. Tathotso mahaki sana adumabu phangjaraba aduda mahak asauba adu mangkre. Aduga ningthibisu tathotna harauna wahai khara hairaknani haina khanjarubani. Adubu madugi mahutta tathotna khara saurap tawna hairai. Hai, yare haugalu. Nangina thawado tawgadabudu tawruru. Nang ngasidi naraibok pharabani. Adubu nangne matungdadi khara chekselu. Asumna hairamlaga mahak sana adubu yansinduna kaithelda chatkre. Ningthibidi tathotki mawong mataw aduda mathwai adu yamna nungaijaramde. Adubu mahaki sukaridi upai leiruni tumina aduma kapchabada tarami. Nongma numid amada nungshana yakraba nungthil aduda tathotna ningthibibu tureldagi ising sokpa chathat pirami. Aduga ising adusu yamna chawkraba kharung tara thandanaba hongadaba oirami. Ningthibisu wahai amata haijaba ngamdana sakraba nungsagi maisa maraga aduda turelagi ising adu hangadhana chatuna holakpa aduda masa adu wabana loirami. Aduga nungsagi maisa aduna kokthakta phujalakpa aduna so mahak makok adu ngawa horaklami. Matam aduda ningthibina tathotta tapna hairai. Imai bema nacha aiha kokse ngawbana karino matawrakle. Ado yaragadi isingse hore numidang wairam oina ai honjaragi imai bema. Hey, yaro. Thabak ama tawbada marai marada tawdunada leiribasibu karigino. Hore numidang wairamdi chak pu thongbawo imungi thaba ingkhang mayam asiga nangna hairibado yamna oiroidaba wani. Yaro, chalo. Haujingma kharung tara se thanna haina ising hongadabani. Mamagi wangangdu tabada tathotki machanupa ahal aduna amuk sauna hairai. Kaino ima nungsa asuk yamna kankraba matam asida iche sibu imana kari oina ururabage. Nahakpu saro ima miyoiba ama oibagi minungsi haiba aduma imagi nasaduda amata chelaktrabra. Hai, nangna kari khangdana nganglibana. Minai nupi haiba asidi mapuna haiba thabak khuding makhoina ingadabani. Aduga aikhoidine mapunina makhoida thaudagadaba khangabra. Is karigino nangna minai nupi asigi hakanna changlaga nama aingoda adumaina ngangidubo. Nahak chawrak sanglakle haina nama aise kaisu laitana khalabani ne ha. Masidagi tathotki machanupa aduna wahai khara amu khumgadabagi tawraklami. Matam asimaktada ningthibina mawpabu khamjanduna hairai. Ibungo to o yaris kaigino nangna nangi imada adumna hairidubo. Matungdadi adumna haiganuko mahakse nangbu hek pokpa namani aduga aidi nanga hek pokminaba nache sunate. Aidi imung asida thabak ingkhang sunanaba laiba miyoy ama khangni. Aduna aihak nangi imaga yengnarurabadi. Nahak nangi imabuna hena bebahar leina tawbigadabani. Aduga aidi nakhoigi nafamdasu kaisu laiba nate ibungo. Adunane nangnasu hayeng khaidi imai bemada adumna khak haiganuko. Ase haramnaga ningthibido makok ngawrabasu ngawna aduma ising adu sokpa turela chatkre. Mikup kharagi matungdadi thangal sumayumda halaglami. Tanja asimaktada khulgi naha ama yamna pakhatna chelaktuna thangalda asumna hairaklami. Tajau thangal nakhoigi yumda thabak sunanaba thamba ningthibido lambida wakhal mangduna taraga leirambadagi mayam changduna hidak semba ipumaibagi mayumda pukre. Mafam aduda mayam changduna mahakpu wakhal taraknaba haiduna kanna laikana huriye. Ha, kari haiba icha ningthibibo. Ibunga aine hojumak laknanaba tawragi. Ase haiduna tahana maibadugi yumda chatnanaba tawrami. Matam asida mahaki machanupa ahalna ngasai mamana ningthibigi mafamda tawkiba thabaksing adu hairaklami. Madu punamak adu tarubadagi thangaldi saubana mai hokre. Aduga mahaki nupibusu yamna thina chairaklami. Tathotsu handakti mahaki thamoida ningthibigi khanbada nungaitaba khara makhaidi phaurakpagum tawraklami. Aduna thangal amadi tathot makhoi ani punna maiba adugi mayumda laklami. Makhoina mafam aduda yorakpa matamdadi ningthibidi wakhal mangduna adumak leiramki. Tanja asimaktada tathotna ningthibigi mangak samda siriba lik macha adu uraklami. Madu ubada tathotna hairai. Makhoi babo tu
ꯅꯤꯡꯊꯤꯕꯤꯅ ꯁꯤꯔꯤꯕ ꯂꯤꯛ ꯃꯆꯥ ꯑꯁꯤ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ꯫ ꯃꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯃꯥꯡꯈ꯭ꯔꯕ ꯏꯆꯥ ꯁꯅꯔꯤꯛꯇ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯅ ꯊꯣꯟꯈꯤꯕ ꯂꯤꯛ ꯑꯗꯨ ꯅꯠꯇꯕ꯭ꯔꯥ? ꯍꯥ? ꯀꯗꯥꯏ? ꯑꯦ, ꯃꯁꯤꯗꯤ ꯏꯆꯥ ꯁꯅꯔꯤꯛꯀꯤ ꯂꯤꯛ ꯑꯗꯨꯅꯤꯅꯦ꯫ ꯅꯠꯇꯦ, ꯃꯁꯤꯒꯤ ꯂꯤꯛ ꯑꯁꯤꯗꯤ ꯑꯩꯍꯥꯛꯅ ꯏꯆꯥꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯑꯈꯟꯅꯅ ꯁꯥꯍꯟꯈꯤꯕꯅꯤ꯫ ꯍꯥꯏ ꯇꯊꯣꯠ, ꯅꯤꯡꯊꯤꯕꯤꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯃꯥꯡꯈ꯭ꯔꯕ ꯏꯆꯥ ꯁꯅꯔꯤꯛ ꯑꯗꯨ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯉꯥꯏꯈꯣ ꯉꯥꯏꯈꯣ, ꯏꯆꯥ ꯅꯤꯡꯊꯤꯕꯤꯒꯤ ꯂꯦꯡꯖꯨꯝꯗꯅꯦ ꯏꯆꯥ ꯁꯅꯔꯤꯛꯅ ꯄꯣꯛꯄꯗꯒꯤ ꯌꯥꯎꯖꯔꯛꯄ ꯗꯥꯛꯐꯝ ꯑꯃꯨꯕ ꯑꯗꯣ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯅꯪꯅ ꯑꯃꯨꯛꯇ ꯌꯦꯡꯉꯨ꯫ ꯃꯁꯤꯗꯒꯤ ꯇꯊꯣꯠꯁꯨ ꯊꯤꯟꯊꯗꯅ ꯅꯤꯡꯊꯤꯕꯤꯒꯤ ꯂꯦꯡꯖꯨꯝ ꯑꯗꯨꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯑꯉꯛꯄꯅꯤ, ꯅꯤꯡꯊꯤꯕꯤꯒꯤ ꯂꯦꯡꯖꯨꯝꯗꯁꯨ ꯁꯅꯔꯤꯛꯅ ꯄꯣꯛꯂꯛꯄꯗꯒꯤ ꯇꯥꯔꯛꯄ ꯗꯥꯛꯐꯝ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯤꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤꯅ ꯅꯤꯡꯊꯤꯕꯤꯁꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯥꯡꯈ꯭ꯔꯕ ꯃꯆꯥꯅꯨꯄꯤ ꯁꯅꯔꯤꯛꯅꯤ ꯍꯥꯏꯕꯗꯨ ꯈꯪꯂꯛꯂꯝꯃꯤ꯫ ꯇꯊꯣꯠꯇꯤ ꯃꯍꯥꯛꯅ ꯃꯁꯥꯃꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯗ ꯇꯧꯔꯨꯔꯤꯕ ꯐꯠꯇ꯭ꯔꯕ ꯇꯝꯊꯤꯔꯕ ꯊꯕꯛ ꯃꯌꯥꯝ ꯑꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯃꯍꯥꯛ ꯃꯊꯃꯣꯏ ꯑꯗꯨ ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯅ ꯀꯞꯆꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯅꯤꯡꯊꯤꯕꯤꯁꯨ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯝꯕꯥꯜ ꯑꯃꯗꯤ ꯇꯊꯣꯠꯅ ꯃꯉꯣꯟꯗꯁꯨ ꯃꯍꯥꯛ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯥꯡꯈ꯭ꯔꯕ ꯃꯆꯥꯅꯨꯄꯤ ꯁꯅꯔꯤꯛꯅꯤ ꯍꯥꯏꯅ ꯍꯧꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕꯁꯨ ꯂꯤꯗꯨꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯅꯤꯡꯊꯤꯕꯤꯕꯨ ꯇꯊꯣꯠ ꯑꯃꯗꯤ ꯊꯪꯒꯥꯜ ꯃꯈꯣꯏ ꯑꯅꯤꯅ ꯃꯆꯥ ꯐꯪꯖꯔꯦ ꯍꯥꯏꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯑꯃꯗꯤ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯗꯨꯅ ꯃꯈꯣꯏ ꯅꯨꯡꯉꯥꯏꯅ ꯍꯤꯡꯃꯤꯟꯅꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯊꯣꯠꯁꯨ ꯃꯍꯥꯛꯀꯤ ꯃꯥꯡꯈ꯭ꯔꯕ ꯃꯆꯥꯅꯨꯄꯤꯅ ꯑꯃꯨꯛ ꯍꯜꯂꯛꯂꯕ ꯑꯗꯨꯗꯗꯤ ꯍꯥꯟꯅꯒꯨꯝꯅ ꯃꯍꯥꯛꯁꯨ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯃꯤꯅꯨꯡꯁꯤ ꯂꯩꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯛꯇꯨꯅ ꯃꯤꯌꯥꯝꯒꯤ ꯐꯅꯅꯕꯇ ꯇꯧꯈꯤꯔꯝꯃꯤ꯫